National Commission for Protection of Child Rights NCPCR amadi Manipur Commission for Protection of Child Rights MCPCR na punna khutsamnaduna model guidelines with respect to support person under section 39 of Pocso Act 2012 haiba hiramda state ki thakta nongmigi oiba khananai nabagi thauram pangthokrai Manipur Press Club ta pangthokiba thauram aduda sarugya kiba MCPCR gi chairperson Kaisham Pradeep Kumar na matamgi matung inna Piklibangang sing da natabalam chat-chat singi mathakta Pocso gi makhada manak nakpa police station da wakat pagi wakalon miyam da lainare. Ega sige section 39 asida angang da chathabat haudok watok sing asigi chapchaba report lankhat na bawa from lairiba sigumna police station sing na shu watok lakpa da case laukat ba sishu tangai fadaba khongthang ni haiba kauri da bani haike. Mahang na makha taraduna victim oirabangang singi support person sing Khanba matamda District Child Protection Unit ki staff, Child Welfare Committee natraga Juvenile Justice ka mari lainaba, thabak tauba miyoy singda midyang thamlambana, case mayam pai na bahot na bada matam changba yaudaba nate. Maram asidangang singbu to na tinaba, ningthi na loy na bangamba madi Pocso gi matang damun na khangba, NGO singi staff oirabasu, support person gi thaupu ba yana balaingak na support person gi, kangno na maningthi na sembi bachangi. Victim sing bo awaba pidana tuba matamdangang sing dat nat tabalamchat chathabaga mari laina case singi verdict fanghanaba tangai fadaba kangno na mastera sige oina sem na bagi pandamda ngasigi khana nai na bagi thauramasi pangthokpani haina mahak na phongdokhi support person nama darka oye ha kan da koina DCPO gi staff sing social worker lady counselor lady DCPO lady mam lejiga ama he assign to thokro child welfare committee sign na hire token ba or child welfare committee gi member leiba sing gi mak te yamane sendi ba sumaina matamma di child line voluntary sector da leading da kan sito sigi practice se koina thawai yawba khangba gi hire di DCPO gi staff amana to we se yam hayeba dipo koina yengdo di DCPO gi staff tuna she is dealing lot of cases over and above that particular Pocso case in the Vajani. Aduna mana thabaksi nangna bhona bada magi leriba preoccupation mayam duna. Hana tawning nagasu. There are lot of expectation from the victim side, but she can't offer all services needed.